Assam Rifles ne Hek Sinjinkhibaga Leimaramda Kuki Singna Nongmei Kaptharakhre Sekmai Nongthongban amadi Laipat tamnasu Nongmei Kaptharakhre Pawasi ngasi nungthil phongkiba pawnil khol pawse dagi lokhatsawa nei Bisnupur District ki Nambol Police Station na kuanba Leimaramda ngarang numidang pung 10 minute kuntra khara helakba duaida Kuki khulai paiba Singna Nongmei round kaya Kaptharakhre amasung searchlight kaptharakpadagi irang thokre Mafam asibu hana ngak selamba Gorkha regiment na mafam asi thadoktunna satkraba matung Assam Rifles lakpadagi pamdaba thokdoksing asi thokpa horakpani haina mafam adugi khunjasingna piendaba phongdokna rakle Thokdok adugi matangda leikai adugi maira paibi ningthogjam thaja kaubi amana phongdorokpagi matunginna khul asi Gorkha regiment na sukuiba matam asi mafam asibu ngaktunu lakbane mafam asida Kuki khulai paibasingna pamdaba thokdoksing thoganba ngamdraga Mafam asida Assam Rifles hek laktuna hongzilakpaga nongmei kapa amadi searchlight kaptharaktuna miyamda mipaiba amadi thoganingdaba thokdoksing satharakle maram aduna mafam asida Assam Rifles na ngaksen baibasi miyamna thajade athuba matamda Assam Rifles sing asigi mahutta state force natraga Atoppa central forcing thambiyo haikhe nakalamaromda haukiba hingnong yaida Kuki khulai paibasingna luwang sanggol amasung filel romdagi sekmai nongthongban amadi Sekmai laipat damna nongmei round kaya kapsilaktuna landarakre Sekmai laipat purau turel mapal posta duty taba BDF personnel ama misfire oibadagi tile machena makhongda panbadagi asogapan nangkhre thokdok asagi matangda press na phangba pawgi matunginna ngarang amadi ngasigi lona ba hingda Kuki Singna drone ama sekmai nongthongban amadi sekmai laipat damna koipai pairamlaga matam ikan kanadana luwang sanggol amadi final lomdagi Kuki khulai paiba singna Sekmai laipat amadi nongthongban lomda nongmei round kaya kapsilakpa horakhe nongmei kapsilakpa dugi paukhummoina sekmai laipat amadi nongthongban da duty tawduna leiriba state force na su handuna nongmei kapkhe nongmei kapna badu ngayak leptuna ngasi nongalamdai fawba kapna khiaire thawdok aduda misfire oibadagi soklaba BDF personnel adudi mayang Imphal Bengal dagi wangmayum Badarudin chahi 30 apokpa Rafiuddin kawi haire Mahak haukiba nongyai matung pung amaga minute kun lom tarakpa duaida masana pairiba nongmei aduna soibadagi kapthokpada tiles floor da panbadagi thaktorakpa tiles machenna oi thangba khubomda panbadagi sokhibani haire mahak hauji rajmeti city da layeng sathari amade hakchanggi phibam khudong thiningai oide haire